ꯕꯣꯁꯟꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯑꯁꯣꯏꯕ ꯀꯔꯤꯝꯇ ꯂꯩꯖꯗꯦ ꯏꯁꯥ ꯑꯃ ꯁꯣꯏꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤ ꯁꯣꯏꯕꯅꯤ ꯏꯁꯥ ꯑꯃ ꯈꯨꯗꯛꯇ ꯃꯤ ꯍꯥꯞꯄꯒ ꯆꯞ ꯃꯥꯟꯅꯅ ꯍꯥꯞꯄꯤꯕꯁꯤꯗꯤ ꯑꯩ ꯁ꯭ꯀꯨꯜꯁꯤꯕꯨ ꯃꯇꯝꯗꯒꯤ ꯊꯤꯡꯖꯤꯟꯕ ꯄꯥꯝꯃꯦ ꯋꯥꯈꯜꯗ ꯁꯥꯏꯔꯦꯝ ꯁꯋꯥꯝꯕꯨꯡꯗ ꯂꯩꯕ ꯅꯝꯖꯣꯛꯂꯨꯡ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯃꯍꯩꯔꯣꯏ 32 ꯉꯁꯤꯗꯒꯤ ꯍꯧꯅ ꯕꯣꯁꯦꯝꯅ ꯂꯧꯕ ꯍꯥꯏ ꯁ꯭ꯀꯨꯜ ꯂꯤꯚꯤꯡ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯦꯛꯖꯥꯝ 10ꯒꯤ ꯑꯦꯛꯖꯥꯝ ꯑꯁꯤ ꯊꯥꯕ ꯐꯪꯂꯣꯏꯗꯧꯔꯤ ꯃꯤꯒꯤ ꯑꯇꯣꯞꯄ ꯂꯝꯁꯤꯡꯗꯅ ꯅꯣꯡꯃ ꯀ꯭ꯂꯥꯁ ꯌꯥꯎꯍꯧꯗꯕꯗ ꯑꯉꯥꯡꯗꯨꯒꯤ ꯃꯅꯥꯛꯇ ꯑꯣꯖꯥꯁꯤꯡ ꯆꯠꯂꯒ ꯅꯣꯡꯃꯗꯨꯒꯤ ꯀ꯭ꯂꯥꯁ ꯂꯦꯁꯟ ꯐꯥꯎꯕ ꯇꯥꯛꯄꯤꯕ ꯐꯣꯇꯣꯁꯤꯗ ꯎꯔꯤꯕꯁꯤ ꯏꯔꯥꯟꯗꯒꯤ ꯑꯣꯖꯥ ꯑꯃꯗꯤ ꯃꯥꯒꯤ ꯁꯥꯇ꯭ꯔꯅꯤ ꯑꯉꯥꯡ ꯑꯁꯤ ꯀꯦꯟꯁꯔꯅ ꯅꯥꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯀꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯑꯣꯖꯥ ꯑꯁꯤꯅ ꯅꯨꯡꯇꯤꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯇꯨꯅ ꯁ꯭ꯀꯨꯜꯗ ꯃꯥꯒꯤ ꯀ꯭ꯂꯥꯁꯇ ꯇꯝꯍꯧꯗꯕ ꯂꯦꯁꯟꯁꯤꯡ ꯇꯥꯛꯄꯤꯔꯩ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯗꯅ ꯆꯍꯤ 10 ꯍꯦꯟꯅ ꯆꯪꯅ ꯁ꯭ꯀꯨꯜꯗ ꯇꯝꯂꯛꯂꯒ ꯁ꯭ꯀꯨꯜꯗꯨꯒꯤ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯁ꯭ꯀꯨꯜ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯆꯦꯛꯁꯤꯟꯕ ꯋꯥꯠꯄꯗꯒꯤ ꯃꯍꯩꯔꯣꯏ 30ꯃꯨꯛ ꯍꯦꯟꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯑꯆꯧꯕ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕ ꯀ꯭ꯂꯥꯁ 10ꯒꯤ ꯑꯦꯛꯖꯥꯝ ꯐꯥꯎꯕ ꯊꯥꯕ ꯐꯪꯍꯜꯂꯣꯏꯗꯧꯔꯤ ꯕꯣꯁꯟꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯑꯁꯣꯏꯕ ꯀꯔꯤꯝꯇ ꯂꯩꯖꯗꯦ ꯁ꯭ꯀꯨꯜ ꯑꯣꯊꯣꯔꯤꯇꯤꯅ ꯃꯇꯝ ꯆꯥꯅ ꯊꯕꯛ ꯂꯧꯈꯠꯄꯤꯗꯕꯗꯒꯤ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯀꯦꯔꯤꯌꯔ ꯃꯥꯡꯕꯅꯤ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯀꯦꯔꯤꯌꯔ ꯃꯥꯡꯕꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯖꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯕꯣꯁꯟꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯃꯇꯥꯡ ꯆꯥꯅ ꯂꯧꯈꯠꯄꯅꯤꯅ ꯁ꯭ꯀꯨꯜ ꯑꯣꯊꯣꯔꯤꯇꯤꯒꯤ ꯂꯥꯞꯁ ꯂꯩꯈꯤꯕꯗꯒꯤ ꯁꯤꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯃꯤꯌꯥꯝ ꯃꯥꯡꯗ ꯁꯦꯡꯗꯣꯛꯆꯔꯤ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯏꯁꯥ ꯑꯃ ꯁꯣꯏꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤ ꯁꯣꯏꯕꯅꯤ ꯏꯁꯥ ꯑꯃ ꯈꯨꯗꯛꯇ ꯃꯤ ꯍꯥꯞꯄꯒ ꯆꯞ ꯃꯥꯟꯅꯅ ꯍꯥꯞꯄꯤꯕꯁꯤꯗꯤ ꯑꯩ ꯁ꯭ꯀꯨꯜꯁꯤꯕꯨ ꯃꯇꯝꯗꯒꯤ ꯊꯤꯡꯖꯤꯟꯕ ꯄꯥꯝꯃꯦ ꯑꯩ ꯋꯥꯈꯜꯗ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯛꯄ ꯇꯥꯔꯒꯗꯤ ꯀꯔꯤ ꯑꯣꯏꯅꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯑꯁꯨꯛ ꯀꯨꯏꯅ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯅ ꯆꯥꯕ ꯊꯛꯄ ꯇꯨꯝꯕ ꯈꯪꯗꯕ ꯃꯈꯩ ꯏꯆꯥ ꯀꯩꯗ ꯁꯣꯏꯈꯤꯗꯒꯦ ꯄꯩꯁꯥ ꯑꯗꯨ ꯍꯥꯏꯕ ꯃꯇꯝꯗ ꯄꯩꯁꯥ ꯖꯣꯕ ꯄꯤꯗꯅ ꯈꯣꯠꯇꯅ ꯇꯨꯝꯕ ꯃꯈꯩ ꯆꯥꯕ ꯃꯈꯩ ꯈꯪꯗꯕ ꯃꯈꯩ ꯏꯆꯥꯗ ꯋꯥꯠꯇꯅꯕ ꯍꯣꯠꯅꯔꯒ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯂꯛꯇꯅꯕ ꯊꯧꯁꯥ ꯋꯥꯁꯥꯗꯕ ꯁ꯭ꯀꯨꯜꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯄꯤꯒꯗꯕꯅꯤ